Hi Manipuru Tarot Nocturne hosting tꯧzagadoriba reading sina single easily now singi oiba reading da crusty current energy ne adudi mayam puna yengminarse sida lairiba card ani sidagi sada attract over card haitare isana pamjaba card amamam khanbiro pure intention hariba card se khanbigera natraga purity ko hariba card ani sidagi isana pamjaba card amamam khanbiro aduga reading se hongna tawrose ahanbada sigi pure intention khanbiba ichil now singi reading Iminase crusty current feeling. Ahanbada somna adomgi crustibu nungsibase crustina khangi natraga khangde haibagi yes or no gi card amatang lokhatchage ko. Ita leire iminase. Okay. Somgi crustina som isana hariba misaksida nungsijai ngaujai pamjai haibase misaksina su khangen hai ko Queen of Cups ko phajana khange haibagi answer ne ko card sina pirai base yes ko adudi yengse makha tarakpada current energy amug yengase adudi ko Okay, crush ki current energy se yengjaba matamda crush se hojik relationship ka mari leinaba thokdok amana maram orakanda masaje yamna disappoint oraga yamna nungaitaba emotional oiba mingonda haidoktana tamthoktana masa mathanda yamna awaba chaina khangbagi adugumba masak amakak uba phangi ko isagi crush gi current energy se som isagi crush mi onda yamna haidokanda phongdokanda ba makalgi mi haitare adugumba misak ama oinasu uye aduna maram orakanda masada China faurasu nungaitaba mayam leirasu yam thina emotional orasu kanagumba amda da haidoktana mathanda yamna wana China khangjabagi masaktune ba ko hojik crush ki current energy sida uba phangise amuk yengse makha tarakpada yengbiriba ichilana amadi somgi crush haitare ko ani sigi marakta future lei natraga leite haibado answer se yes haina kumbangam dreba ko yengbiriba ichil now singa adagi crush gi future leibra haina yengba matamda sidi no haitare ko yengbiriba ichil now singi crush se already relationship ta leibagi masak ama khak uba phange ko current energy da so hojik relationship ka mari leina ba matang da katang emotional oibagi masak ama khak ugidana ko adugi matung inna somga crush gi future su leite ba ko singna haragadi leitabagi masak tunes da uba phangi se makisu maki khangna jaba haitare ko adum misak se leibagi masak uba phange aduna maram oirakanda future di kitang ubagi mami se khara wat le haitare ko masase hojik se yamna thamoi kaiba dugumba situation ama handle tawraga leibagi masak tune ko sida uba phangi se sine ahanbagi segi pure intention khanbi bai chele now singi crush ki current energy ko mathang isigi purity gi card khanbi bai chil now singi crush ki current energy mu yengse ai card ama katang ahan boin lokhatjage krishna adom na mahaku nungsi jai haibase khangi natraga khangde haibagi answer haitare yes natraga no adugi answer oibe yaba card haitare amatang lokhatjage yengminase Yes ko sisu somgi crush sina somisana hariba misakse nungsijai pamjai misaksida ngaujai haibase hariba misaksina khangjai ba ko adum yes haitare sigi answer se adum khangye hai ko yam phajana adum khangbagi masakne sida uba phangi base mathang da muk yengse crush ki current energy ko somgi pile number 2 khanbi bai jil now singi crush gi current energy ko current energy da kai leibage haibadu muk yengminase Sila sina crush gi current energy oidoine ko karino ngasigi card sibo sigi pile number 2 purity hariba card se khanbi bai chil now singi oina su crush se hojik se yamna thamoi kai ba dugumba situation ama handle tawraga leibagi masak uba phange haibadi sigi crush sigi haitare ko kari gi damakta thamoi kai no haitaragadi ma ka loinariba ma ki partner du na betray tawbiramba cheating tawbiramba dugumba gi jaina se wana khangbagi masak uba phange ba ko hariba songi crush sigi relationship tu gi marakta kari haini atopa kanagumba xyz third party situation ama yausalakpadagi yamna sigumba thamoi kaiba situation ama da masase hold tawraga leibagi masak tune ba ko uba phangi base sine crush gi current energy hojik ki oina di yamna thamoi kairi na haye ko somgi crush gi current energy se ado last oina somgi crush ga yengbiriba viewer ichil now singa gi marakta future lei natraga leite habadugi last oina card amatang lokhatjage aduga yengminase bra oithokpa yabra yadabra haibadu masak adugi card haitare ko yes or no
Yes ko card sigi matung ina di yam relationship ki oina di the lovers ko measure kana ne yam phajaba dugumba card ne ko relationship ki card di the lovers sai ko yeng biri ba som ichilina oma di crush sigi future se dum lei bagi masak am khakti card sina dum phongdo e ko future lei hai bagi masak am khakti uba phange sina answer se yes hai tare ko sine purity hariba card se khan bi baichil now singi crush ki oiba current energy mayamna aigi video se pambiragadi adum like tawbiyo subscribe tawdribo organa subscribe su tawsanbiramo duga any phongdongningba leiragasu comment da dum ibiro adagi tawhaningba topic leiragasu ko dum comment da ibiro lokhatpa yabasing ay dum lokhatlaga mayam gi penaba dum tawjarake sina ngasi gi oiba reading ne mayambo amuka na thagachari khurumjari thank you